Pausi di yung pumpoy bambaro iba pau karab de taujari. NSN IM the action low dragadi kongjang jang chilagani zeli yang rock body. December kun mangada Christmas festival yaw bacaluba arai abon mai jahi kun mari suraba miyo naha ama palung kulda tamchina purak pada jenaba NSN IM kader sing tha asigi marung da akan bathabak lokon dragadi makal makha kayagi akan bakongjang jang chilagani haina zeli yang rock body Assam Manipur amadi Nagaland gi President Athuan Abon Maina pangdora kre. Manipur Press Club ta pamising ko una bada Athuan Abon Maina aike. Apik ba purup oiba amadi NSN IM na miyam gi meyuk ta satrak pathabak thoram singi mayukta leiru bada gi lupasina khaira kan kihan khangan bagi thabak satrak pa leire. Atom oinamak thajana da pamong da ya ki isanupa aran Abon Maina palong da leiba mabu ki yumda Christmas jaw bchalu bada lupasigi Keder karana puwa chaibag loina na kihan kangan bagi thabak chataki bane laibak phabadagi khulki myam horok tunam hakpa kalhauki amadi keder sing adu mafam adu thaduk tan chen ki bane thawduk adu ki mayukta mathangi namitta tamai police station da complaint am tha aduna FIR lokot ki bane adu moinamak haujuk pawba kari gumba excel amata lokot patok tan leire maram asina kari gumba laigak na lalhulup asiki matakta excel logdrabadi bakal makha kaya gi khongjang changchen hanaba sem sarak bane NSN IM na chingki lamda phangba mineral resource sing pamiyam gi company da lupa crore kaya da jonthok na pokhoda bada jele yang rok lupna athing ba piru badagi phurup basi masoi tana thugai na lup basina sapu piduna lakle adu moinamak phurup basi gi lup sing na thingduna lakpadagi phurup ki lusing basing da NSN IM na ken khangan du lerak pane phurup amagi apun ba thugai na pokhona ba NSN IM gi mathau nate makhoi di aina yada ba dal hobane jele yang rok phurup ki oiba joint committee on COVID-19 aiba lup aduna lockdown manung hanjin pasingi khul kaya da chatuna laichat asiki matangda awareness biki program adu ki saruk ama oina nungba da chatu bada lupa sigi president oi aibagi damak Manipur police ki mamang makta de NSN IM na harassment tauke masiki sumatakta program adu jahon tanaba thingduna thamki adu moinamak miyap horok padagi namtuna mifam yauki bane lalhau lup asina satark padlona jadaba thongjing ki meyok talai rubagi damak ma khakta natana ma ki masarupa amadi imung da taina rakpane palong da thoki ba tawdok adu nifumari chuba Assam Rifles na matam chana phak adu bangam badagi pamtaba kya kahen ba tawdok ti thoki de Manipur suspensions of understanding MU chana da balal hulup asina phataba tawbu mantham talaigak amadi central government ki mari leina bachin action lokal ubada human rights matpiri aine hekta pukhalagi atop pau amadana maning light jaw da bagari sing dagi file logodori State asida hojik maningi la jawtaba passenger amadi port puba gari camrom chatpa thengnare hariba sing asida accident thokna bagi asoba maram oire maram asida asigumba maningi la jawtaba gari sing asida gi file loba auragani aina Manipur government gi Directorate of Transport na thadorak pacherol amana haire Transport ki director Dr. Nivi Dita laire lakpam na khodiak piduna thadorak pacherol asiki matung inna maningi la jawduna thoriba gari sing asi Motor Vehicle Act 2019 gi Section 190 gi makhada hanba phabada lupa lising ambaga chamga dagina lising manga phauba fine oina logane loina na anirak hanna pharaba phabada lupa lising tara fine oina logane haire masida ASI gi reng dagi tabada transport officer na traffic control police ki person sing gari phibam chadana amadi mawung chumtana thori basing asigi mathak dagi hanbada phabada lupa chamga fine oina amadi anisuba phabada lising amaga chamga phauba fine oina logadabani haire Loina na Christmas amadi sahi hobagi kumhindak silakpagi iroina na gari chinbagi sang engalakadoripa asigi yenglaga kanglon ngak na gari thawbasingda akanba mityeng changduna fine sing khongkadaba khangalakle masigi damak district transport officer sin akanba mongda thabak paikhatkadabani loina na director da sayulgi oina district singi report su pukhelakadabani aire masida speed limit henna gari thawba mayai ka ba chinchak char gari thawba passenger masing henna pudun gari thawba seat belt natragana helmet sing basin dana gari thawba driving license amadi registration jawdra gari thawram basing dagi laingak namang jawdra laptop tuna thamgraba fine gi sanpham sing adu khongkut kadabani ana cherola sinema khatari nagala maromda December 19 dagi rems ki OPD hanglagane tha asi 19 dagi Resident Institute of Medical Sciences rems ki OPD sing mahusagum ayupung mapandagi nongthil pung ama phawba yengba hawragani haina hospital asiki administration thadorpa cherola mana haire Cherol atau makata na panlibadi Desember 19 dagi OPD yang ba hawgadoriba aduda miyam amadi authority na COVID-19 daging aktok na palengak na piba SOP sing ning tinangak na bukhona gani miyam na OPD yang na panong wawat ingati appointment logadabani adum mo inamag
marakta nomaijing ni chingba suti numit ching laichin ki batara badi numit nini ki mamang dagi appointment lawgadabani loidena miyamna suti numit natana atopa numit ching da helpline number 7085406468 6033849437 6033855708 7085406433 amadi 7085406385 da appointment lawgadobani haina zero latuna makhatana haire Manipur da miyoi kunthrom doi khak positive oiba thengna khre Manipur da hoki bapung kun mari asigi manung da miyoi kunthrom doi khak tamak positive oiba thengna duna apun ba masing lising kun tare chawapan humra ga taruk sukre loinana haujik phawbi ki oina active case lising amaga chahum supna amalairi haina COVID-19 common control room da thadorok zero amana haire Assistant Director Health Khorom Saji Kumar Mangal Kuriak Piduna Thadorok ba Cherol asigi matung inna ngasi positive oiki basing adu Janems dagi ahom Rems dagi taruk Mothers Care dagi ama Lamjing badagi ahom IRL dagi ama Isen Diagnostics dagi ama Raj Medicity dagi tara Sija Hospital dagi ahom Thawbal dagi ani amadi babina Diagnostic dagi ahom ne Haujuk phawi oina positive oiba thengnarib apun ba masing lising kuntare chamapan umdraga taruk asigi manungda lising kunmari chatruk sumna ahom di general population dagi ni loinana lising ahom chahum dragum doina CAPF ki personal sing ni aire ngasi ki dongda COVID-19 positive oiba thengnari ba civilian kunthrom de adu Impal West dagi tara manga Impal East dagi tara gani thot thawal dagi ama Besnopur dagi ama Kakching dagi ama Senapati dagi ani amade Sochanpur dagi amane makoi khudingmak mapanda chatluba leitaba state asidagi leichat asi adumak loinara pha miyojingne makoi tharaga state asida haujuk phawi oina COVID-19 ki local transmission ki masing lising kunithoi chari yankaitere sukre aire atopa pau amadana naga singi masak khangba phiral amadi constitution amapuragu ansam sahi kya gi mamang dagi chathaduna laklaba naga gi wathok asigi matang da wari sanariba asida naga singi tongan ba phiral amadi constitution masak khangba warosin am athoba matamda pubiragu aina all naga students association manipur anchamna india gi home minister Ahmad Shah da aiba cherul bisin kre ansam gi president Therduk Wanglet amadi general secretary AC Thoso ani da khodiak piduna thajin ki bajerol asina hai handak home minister Ahmad Shah na manipur da lakaduriba asi naga mahiroi singi apun ba lupa mo oriba anchamna taramna oge naga ki wathok asi ki waroisin ama purakna ba khoda bada mamang ki prime minister sing lorom ba thorang thodang adubo anchamna ikai khomnai hauki ba sahi lising ani da matamadu ki prime minister oiramba Atal Bihari Vajpayee naga sing ki top puari asibo sakhang biduna wari sanaba asida jamna chawna khomang chawsila lambani masigi matungda hauki ba kumja lising ani taramanga ki August omda lebak asi ki prime minister Narendra Modi masamak yauduna National Socialist Council of Nagaland NSN ka framework agreement khudek pina ki ba laikhrabade hariba jana cherol ama khudek pina ki ba asina matam kuirabat naga ki wathok asigi waroisin atuba matamda puraklagani aina miyamna thajana bane asomna sahi kulum doi chupna chathaduna aglaba wari chanaba asigi waroisin nakshilakba matam asida nakal ani gi marakta phiral amadi constitution ki wafam da chayna ba leiba asi yamna leibak thibane phiral amadi constitution asi naga singi oiba oina phangpham thokpa hakne basi yaudana naga singi masak takpa oithokloi maram asida naga singi top puari asibo sakhang biduna amadi wari chanari ba nakal ani gi marakta oirakli bifiba masik kupna naina biduna waroisin ama athoba matamda purakna home minister na honabiyo mahirol dagi naga singi lam oina leijarak laba mafam sing natana atopo jumlo nariba lebak natragan state sing dagi lam inchi ama phawbat naga singna tan ke baleite maram asina Manipur amadi atopo jumlo nariba lebak sing dat leiba miyam na samam na papok liba si ko khanbiyo loinera India legak na sukna hek haki thabak paikhat pagi mohot tung koina chanaba yaba chap chabu hori mamalobiyo loinera naga gi losing basing human rights activists sing amadi national workers sing ba police amadi army sing assist behar ki chatna kanglon thugai duna itat tatana aki tu jung ba piri ba asi kudak lepiyo masina nakal ani gi marakta afaba mari chagat pang ngamani aina su serol sina makatana aike UK dagi Karnataka da halaki ba miyo tara COVID-19 positive oi ba thengnare loinana makoi sample sing ado no strand adu oibra aibra yangsina bagi genetic testing gi damak thakren statistic health minister ke Sudhakar na phangdokre pambi sing da wa ngangla tuna Sudhakar na makatana ai positive oiba thengnar ba miyo sing gi loba sambal sing adu genetic testing tawna ba gi damak nimhans ta thakre test asik report lakpata dumit ahum hari ni tisang khigani adumapo charkasida lenga ke amati mari reina basingna akhotpam thokpa section thorang sing lokatpa hore
UK da thengnariba COVID-19 ki adopa strain asigi matangda thijinbagi thabak leptana chathari adubo handak amuk South Africa da dawna thengnariba virus strain asina UK da thengnariba asidagi hena tamthiba heli aina tonga tongan pa researching ki oiba reporting na haire haukiba November 15 gi December 23 phawgi manungda Karnataka da UK dagi mi lising ani changwa hena halake makhoi khudima ki sample lahduna test tawba ki thabak hausi su leptana chathari oirakliba phibam asigi yenglaga state government state asida Numidagi matamda curfew thamna ba lauthokiba leirabani adumapo opposition amadi media gi maikedagi akanbo wapung kya lakpadagi curfew salaiba augadaba pung taru khaktamak ngairingedagi khongpam asi andokibani Numidagi matamda curfew thambagi wapam asi sogal aduna Sudhakar na makatana ai state asida numidagi matamda curfew thamjindun lalol itik ki thabak sing lepan ba asida lengak tu asoba saitheng amba pigani adumapo miyam gi haksel ngak na thamba asine hiana lumna lauduna curfew thamnarbagi phiri padu laiknak na lokibani UK da sud laicat asisan dorokpa auroklapa matung aukiba debit kunnigi mamangtagi leipa kasigi mapung kia da total lockdown thamjinduna lakhibani loinana Germany da sud night curfew thamduna laklibani state asigi wana section tharok lokut pa oina namidagi matamda night curfew thambagi wafam lengak nau dorokpada janing da boba fam kia phangtok narakliba asi yamna laibak thibani aina makna makhatana aiki maragasi yamna nungai tabat thaudok amada accident ani sire Moirang police station na konba Tronglaubi makalikai mapagi titim lambi da ngasi nung tilpung 3 minit kun thamangarong taba matamda thokiba accident da miu ani lekan nabangam dana sire press na phangba pauda titim lambi da Swachanpur tamda lakpa angopa masugi Honda Activa registration number MN06SA1074 gari masa asiga Swachanpur romdagi Moirang tamna haigalakpa Bolero registration number MN01W 0612 asika sapu kana thomjin badagi Activa aduda thorokpa amadi tonglakpa punna mioi ani laikana bangam dana laikhidre aire aroibeda content sing asigi maroi ba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yengbir bopnam pathaga jari channel asina thomda kana rabadi subscribe to vidribesna subscribe to bir mo loinana like and share to busu ka bigrang pramakpo amukana thaga jari